हेन यांखलप पांगन निपासनी गाई संसी मांग तारे संसी कंदब यादे सन्नासु yang isi kari mapana yang bano umuro ki mapana yang bani aisu sansi kan jai taragati sangum na yang batabani ai khalla ka mana lemo umuro to masu mathun na nan lamdang chide gelomi oina leiriba maiti pangal singbu uchi thoidaba mongda miyam tinba thorom da ngang sakhiba tira manandara ngasi dagi hoduna nungi humni phawbagi manungda lankhri haidunu singdokadabani natragadi logi mating logdun akan action lohallagani haina Manipur Muslim Welfare Organization MMWO gi president Korimayim Boboina omising da phongdokhre Imphal gi hata adalai ba lup asiga office da pangthokiba pawgi mifamda Korimayim Boboina hai thauramgi miyang khuba khunabagi mongda dharma sandoknabagi mingda atopa dharma bu hundun ngang sakpa haibasi yamna lebak thibani pangal ki phije chakcha amadi karim kathainabagi mongde semjin sajinduna ngang sakpa tawroidabani nungsi chanana leminarli ba tongan tongan ba community singi marakta santi thukainabagi mongde chatharli ba tira manandagi mathakta mari leinabu authority na akhanaba miyang changba tangai pate maram asina ngasi dagi hudun numi humni phawbagi manungda miyam khangni singdokadabani karimba haiba matam asigi manung singdorokta taragadi logi mating logdun akan action lakhulagani hainasu Manipur Muslim Welfare Organization MMWO gi president Korimayim Boboina phongdokhi hauzik masana masabu takhilamam ramanandani haijaba misak amana social media da tanglup amagi phije chaksa amadi sibulan uhunba yaba mawongda ngang sakba masana semda mythology da sagatlaga kanglup ki phajakraba chanabi asibu mana lan uhunba yaba ase mahakna kanglup mamangda gasi dagina numit kharni mamangda so aikoi gi maitai isinau du thokre aduga aikoi gi marup sajan singi mathak du tawkhre aduga maitai pangan gi maramda muka mana semjaba mythology da yamna mayamna khuba khunu ngai da makta lan uhunba yaba kanglup amaga nungsi na tanaba siliba se mahaga se hariba anti social element amani haina Manipur gi leiriba Iraisa sing asina lawpham thoe amadi Manipur lengang asu mahaki mathakta akan bamiyeng changbiu mahak logi mathakta action lokhatbiu aduga loinana maitai pangan gi mathakta man ngang khriba phije chakchet amadi loan aduga aikhoiga leinariba jiba panba singa leinariba mari asibu mahana lan uhanba yaba tawkhriba se athu matamda maitai pangan miyam da singdokadabani lakliba ningthokaba phawgi numita adua loina lupta ningthokaba phawgi manungda MMWO kada sangjara kadabni haibase Mr. Takhelamam Ramananda gi mafamda thamjari maitai gi khulama phawraga san si hoiraga lakpa id maya oiramgani aina khanbada chingi hairagana Christmas maya panganna hoirakpanina id ki oiramgani mana sansi sum hoiraga lakpa kansida lambi da sansi kun khraba sanjina kun gradi pak hogate hai riye wajase noi thengnarabra san hoibada thengnare pastor na kangani moina san khara toi chabani na ada sanji kun gibasida pangan ni pasina pangan singdi ayamba longri ju setalido longri si takhat laga mana akun ba sanji porpa sajai sina kan basi tumba makai kallasu sanji hogalo yadaba ha karam dawgadra haina wakhal wari ngai sida maitei ni ba mana thungal da tholaga kari tawre na ha na nambu sanse kun gra hogalo yadre mi haina khumba ada maitei ni pa sina kadam dagi lakpa idea no madi sanju toinu hoi basunate mana idea ma ba duk lai du go hai karam dawgada ba hairaga o mathun da morom nam jilu hai right jadi chungkada ma male haina pangan ni pa sina sauraga anat pa dukan lagi umurok si lairaga murok si su chatrik ki murok mo iramba yai natra kren sabadu lairak ko murok si tangkhai man sanje da mathun je da namjin bakan je da hakta murok ki magun din noin khangi da natra ngahal lera sara sanje pop ogala ga chen basi pangan sina thori si yalaga ro tanba adu Morokti kuira sarapun sanji hene yang kalapa pangan ni pasini gai di sanji manggo tare
sansi kandaba yate sanna suyam yang isi karigi mapan yang bono umoroki mapan yang boni aisu sansi kan jai taragati sangum na yang batavani hai khalla kamana lemo umorok to masu matun nan nakal lamar ta tira marang tigi ufam masi manipur ki tongan ma maiti pangal community ki bagi ti akan ngomong kan diam to ngorli hiram masi ki matang ka camera me liam bakalo ni na program tadi ba ai isa saidul mai ba staf reporter mami tv